Today, early in the morning, Kuki militants attack again at Suknu. One BSF Jawan of 136 Battalion has been injured. Gunfight is still going on. Our reporter Pariton Kuntausam and the video journalist Langamba Yekpam are on the spot. Let's see what is happening there and what our video journalist says to our news editor. Please take a look. Maruin hausi koi ngasi maksu ngasi angan badiga horakanda Kuki militant sing na koi sugnu gi ton phom sing dalan dara pake phom lei hausi fawda so far BSF ama so kre duga ate akai tu thokko me ama yaure duga ngarang dagi ngasi fawga wa koi attack chatharak basida koi ahal loira ba nipi ahum amsu koi pakhatana koi stroke to na si gram ki paulari mohammadu da koi pawmi langamba leri langamba nasi ke thok se kramai thok khibno duga hausi fawda ku thongna ribra karam film te leri detail am thambio Hojik aina lejiriba mafam masi khogi sugnugi manung thangbolom da leiba turel adu manawang ta leiba khogi bomna pan ka bayum amam tekadani aduga masida natana ngasi ithuliba thobo asi khogi basic personnel ama ka thing per ma khai tab rom da militant singna kaplak bom amana pan badagi sokhiba basic personnel ama ka leire adu sokhiba myo asi khogi yet thangbolom gi pukchep ta sokhibani masida natana mafam masida khogi ahal oiraba ima ahum khak khogi bom je toy na thada ba himal podagi pakal nandana khogi hadi moi masagi ahal oiraba khogi bp spoke tawdano lekida bagi powerful leire masi dana tana huju ji aina leiba yum mase khogi Kuki militant singna bom thada pa matam da yorokhiba yum adoni yum masi da hujik sida bom pan gi bi kai gi leire aduga masi dana tana khoi sida ta riba khogi sigi yor ase khogi Jaitana Saba Kuki militant in a Saba Kogi, Bompi Haba Adugi, Bom Adugi, Machini, Masida Natana, Ziki, Kogi, Hadara Posida Kogi, Yumda Atate, Topokayamasu, Nangraduga, Masida Natana Kogi, Yumamadi Manaka Kogi, Bom se Kajiki season, Riba Bom se Kogi, Bompi Nataba, Kogi, 81 Motane, Chinava, Kogi. Footage kaya so koi how the kan ucha gradu gi hujiki thada riba bom ase mafam asida khogi kutpa hemandana ha tare kutpa hemandana mafam asida khogi mi ani ahum leishalaga bunker oiba ya bagi thibam bu leire ha baduni adu masida natana matamadu da kaina mafam masi jinglingai da bawda bom thada khogi video footage kaya amsu lejare aduga masida natana hujik foba mafam masida khogi Kuki militant singna landara pa letri hadagi figam dun hujik pedi bas maruina langamba pung kya dagi landaba horakhibano ngang di khoi nungalam de pung hum dagi torokhibani ngasina pung kya dagi no karai karai jaga singdara no attack thara ise adu su thambio hujik khoina legeriba mafam simak da natana khoi sigi sugnu gi paring turel paring oriba khogi sugnu amadi ka chero maya na pat hai sigi paring sida adum ngasigi ayu adum ngarang gi dumaina ngasigi pung mari makhai ta borom de ge etese leptana sathi hai adu masigi mathakta ngasi ayu de etek sathare hai da su nundang da su bom thadar palle te ha du nu ji mafam masida du ji ki oi bu mas maruina khoi bom pukhari ba phum madu khoi pawmi amaki yumne habe pawtai chumrak dai phawda madu du kanagi mayum no aduga hairi ba jaga du chugnu gi karam ba jaga no chapchaba mafam nu thambiro khoi pawmi amagi jaga ne ha du di ngarang bom takiba jaga amagi mafam ni adu bu huji aina leisari ba jina khoi lekai gi mi amagi mio amagi yum da du huji huji ki khoi bom thadar laga akai te du ba jaga se ko shunu baza gi maya da lega do tu da yam nak na leina ba yum am khak dan maruina mafam maduda khoi gi praja sing karam ba film de leidi nahan dagi hona koi left na no me kap tharak pani hauji praja sing lanjen na brana tragana mafam maduda dum leibra duga state force ki leiba security kamai to na praja sing ngak seli adu hom du thambiyo langamba mafam masida hauji leiba praja sing ase khoi gi mana khoi hauji ki turela ngana kapna riba famasi di kaya leitre adu tagudung sung sidegi khitan saphagada jaga ga thola aga mafam masida khoigi sarkarna karigumba se ba bu lakhot pidaba taragadi mafam masida leibu khunja singna moigi oiba moigi hingna ba
mafum asida landaraliba ase hathengana moi masana thengnaragani haibagi thirepto huji akhona taba phagli adu tawudabu mafum asida leiba khoi security forcing nadi leiba praja sing asibu aso open amadi aki anadagi ngafuk maba haidara leiba security forcing na akhoi praja gi damangta section thong lakhotana mafum asida lei maroina hangam adwaida manak nakpada mafum dugi khunja sing leibra mogoda wari sanaba yabagi taja phangbra natragana leitabra aduju thambi leiragadi khoi mokhoi gi ba kari mot lei maroina hauji chugnu da leptana etek jathari besida kari pamiba सरकार ने करी हाइनिंग बाइबल सिंह लेनी उधर मनाक नकुता प्रजा सिंह लेबरा कई ले लगमा हुजी हुजी आइना ले मफम सिदी कोई लेकाय के प्रजा दुदी हुजी मो लेट्रे तबुदबु मफम सिदा बोम फादर तो न योगा अबनिना सिदा लेबदा साफाद्रे हाइबना मफम सिदा लेट्रे दुबु प्रजा सिंह ना पामबदी थोइबा थोदो से कोई मतम खरगी ममांगदा खरा इंधरबगी पोसु लेबनिना हुजी हथेंगना कुकी मिलिटेंट सिंह ना लांदार पासिदा लेबा प्रजा सिंह जिना हुजी फोबदा सरकार ना स्टेप लोकल पिदाबगी मरम करिनो अमदी स्टेप से अथुबो मतम लोकतब तारगदी लेजरबा खोई खुन नाकवा अमदी खोई खुंजा सिंहना मफम मसिदा नाउतना ओइ मोगी ओइबा फेडरल लेक्चरगा लांसी थेंगरगनी हाइबगी फुटबॉल दनि हुजी लेरिबसी ai makata na ai marak than langa mananga thabirak ba koi footage yaki mang da koi mahum dugi khunja sing na phongdo bagi footage dai madu thajara ke madu thajara matung dai makata rauja ge koi gi pca team na hai ba koi khunja sing na hajing yaki mamang da nga ki ba wafam hai ba tai koi thara ki footage nu thabiro aduga makata na ai langa madu laksage aduga hajing live sound maru na khaji nongmai ka pagi makol da badu thabira kan da praja sing na phongdo khom ju thabiro pca team nu thabiro Hojil lain ba koi ngaki mang da lang mana thar khiba footage duni ado bafum dugi oi khunja sing na phungdura ko bafum so koi tamne se moina kari pami ge ha badu ngaki mang na phungdura ke bani kugina to noga sing na kugina ga ba ne kugina to noga sing na kugina noga ka live pai sayo ke bon dada pung mari ayuki ngasi hai tare ngasi pung mari sida khoi moina bom se ka pa ga sida leju ja ta bani ta se sigi sok chaw no hori jina di khoi si khuki makna ka pa ya ba bom makti mante se khoi chingna ba da kai um moi gi central force kumba kari moi maning da lera ga moi di laura ka pa man bi khoi khoi ja sing chingna ba lai kai gumba sida khoi gi khun jida khoi gi angang nupi hal malem ta di si bom jina khoi gi sidikina yum ahum somsi yum ahum magi jaga si yum ahum mari chang da loina pai thoga tai ta bjina kaimra sok pan loin jom be khuna ngarang chi hai kalle ha bigi khuna thaido khibigi si sok pan muk yaw tamne du tare pose myam sagai ri batin ado ko sima to busi de ko khunja sing yam pente hoi khun bolun taram oina karimba si hoi government na sigi thabok chap chana action logdraga de khoi khunja gi oiba khoi chap chap kai dum khanara khoi haktheng na thengna ge habi wakan phau leire si thamoi singna pente government mi ang chang bi haina haijare khunja sing na phongdora khom duni adune lagam ba duni hajik laibak phaba hai batai ngarang sim phum du da koi gi khunja sing le hogdam na maram ora kan da yamna powerful oiba bom do pokhara kan da yum ohum gi radius ta pokhai bni hai ba du ga khunja du na phongdora ku duni masigi bom si ekoi cookie sing mandaba central post the issue to ba madu sinna bra hai gi wahang malai hai bni sai phum da di kai phum thamin ning belai langam ba hujikle ba fibo masida di khoi gi mi pai na ga praja ka asibu khoi gi atat akham lai kana nongmai ama di bom yaw na landara ko asida khoi gi moina ka pai ba nongmai ama di bom asi krai dilai no hai ba wahang kaya ma so hangli aduga masigi mathak ta khoi gi jai pa na sa ba bom pi gi moina ka pai ro po da se sidagi hen kana ka hujiki khoi gi bom aso ba tar tana khoi gi mi ani ohum leibe ya ba mafam do adugi bom ase khoi gi bom father bom matam da khoi gi central force ku dia ba hai gi malam di hujiki lei fe masi da khoi gi atheng na khoi gi no me kapsala lei go po se thingadra hairaga thing bagi mohuta
bom pisal laga thadar pagi mong layer ba aina hojik praja kaya na jo hojik kaya ma hojik kan wahang tawduna mafam asida leiri masida natana hojik aina leiri ba mafam asida gi khogi bom thadar li ba jaga ase sida uri ba ching asida gi ne adu ching je sida gi yam ka hena lapna badi natre khoi kilometer makai muki changji oigani na chingna jai adu sida gi thadar pone yam nak na ta ba bom ase khogi praja singna chingna natana khogi seasonary bu khulai sing asi central force na piraga seasonary bra haibagi wahang kaya amasu hangli mafam asida aduga huji ki oinadi khogi bom thadar amadi numai kasalakpa letre habitani. Okay, thank you so much langamba section review koi makha tana adom da hajik update lauzer ke adna haujuta yeng basu yaram gani khoi maru ina ngasi ayuk ta gi su ku kila lobu sing na sunu gi tongan ton form sing na dara khre bana bom pokhai dana aduga haujuk fau da ngarang dagi torak pan han haiba tai na long de satra ko asida khoi ahal loi ba me ahum nupi ahum amasu khoi pakhatna lei gi drive gi pau sini aduga hauji 136 battalion gi BSF ki Havilar amasu asopan nange bam bom machena padmin havni kuki militant kabak padadna haujik dum bakatana nung khoi nome kabak jata reduna leptana dumak khogi Elite TV yang nulai bio khona news update everything happen in Manipur khoi update tawjage makha tabo taw gaikulung dagi mulobisi